Film asina horokpa matamda aikhoina nupi macha amubu ugani. Nupi macha asi film asigi main character oigani. Mahakki mamingna Esther haina kawi. Esther asi Jewish family dagini. Jewish haibadi religion amani. Mahangna karigumba wakhal ama khannuna leirami. Wakhal khanna mahangna magi oiba poche sing adubu yomsinduna magi ka adudagi thokhirami. Ngasi asi Jewish ki festival amani. Maduda mafam maduda leiramba mi sing aduna Esther da wish piraklami. Masigi matungda Esther magi ka aduda amu chaglaktuna magi poche sing adubu paikhali. Aduga magi phone adu homungda thanami. Magi maboki photo adu puduna yum adudagi tholakhirami. Sumna tholokpada lambida chalamba nupi amane Esther da kawraktuna nangbu kadai da chatlino haina hanglami. Esther na khumlami ai gi inempuki mayumda chatlini haina hairami. Esther yuwa adu tabada nupi adu nangakna nangi nanempuki mayumdi nakalda leiribadudi karigi nangna somda thoklaglido haina hanglami. Esther nupi adu gina hairiba wa adu khumlamdabida tumina adumak chatkirami. Hauji aikhoina khangba ngami Esther asi luhonglaba nupi amani haiba. Hauji Esther gi nupa adubu ulai. Nupa asigi mamingna Yenki haina kawi. Yenki hauji mamagi mayumda dinner amagi damakta laglami. Adubu mamana nangi loinabi Esther hauji phawa mafam asida lakte haina hairakpadagi Yenki ngakpa faurami. Yenki na mamada mahak songsoi soidana lakani haina hairami. Macha nupa adugi wa adu tabada Yenki gi mama adu sauba horoglami. Asumna sumthengna laglabadi yararoi haina. Nakalama romdana Esther adu mahaki piano gi oja manakta chatlami. Aduga Esther na yum thadokduna chatkhirge haina hairami. Masida oja adunasu mateng pangbirami amadi password ka gift amagasu pibiraklami. Madu ubada Esther adu nungaitaba kapningba fauraglami. Masidagi Esther na oja adubu nungsina konsinbikhi. Masigi matungda Esther na car ama faraga airport tamna laglami. Mahak Berlin da channabagidamakta airport ta laglibani. Mahangna karigidamakta Berlin da yum thadokduna chatlibano haiba adu khangnabagidamagta mayam punna film asibu makhatana yengminakisi. Somdana Yenkina yum manungda Esther bu koithi thirami. Adubu Esther adu yum aduda thiba fanglamdi. Mahak yum adu thadokduna chatkre haiba khanglaki. Mathangi ayungni Yenkina mamagi mayumda laktuna Esther adu yum thadokduna chatkre haina hairami. Masi tabada Yenki gi mama adu yamna saurami aduga hairami. Karigidamakta mana yum thadokduna chatlibano haina. Masida Yenkina mahaka leiminaba nungaitabagi chatkhibo oiramgani haina khumlami. Aduga mamana ngasi phawa mangonda aikhoina nungaitanaba wa haikiba leite haina hairaki. Somnana Esther Berlin da laglami. Aduga mahakna yum amada doorbell khingami. Doorbell khingma matamda kanagumba amatana thong adubu hangdoraklamde. Masidagi Esther aduda famduna leirami. Masidagi mahakna mamangi wari khara ningsinglaklami. Mahaki mapana festival da yu adumak thaktuna leiramki. Mahakpu karisu care lobidaba adu mathang ningsinglaklami. Mayam hauji aikhoigi wari asi past amuk present amuk lakani. Karigumba kanda pasta amuk chatkani. Amukna present da amuk lakani. Mayamna gyan tanabagidamakta haijabani. Hauji aikhoina present da amuk laglami. Esther na famduna leiringai mahaki ozana pirakhiba gift adubu hangdoktuna yenglami. Magi ozana pirakhiba potsak asi compass oirami. Madu ubada Esther adu mabukning nungsirami amadi hasu yamna haraurami. Asumna leiringai Esther na magi mamabu urami. Mahakna Berlin da lagliba asi mahakki mama leibagini. Mahakna changi hek tawbaga nupi ama laksinbadagi mahak mama adugi manakta changlamde. Somdana Yenki gi family sing adu yamna ngaglami. Karigidamakta Esther na yum thadokduna chatkhribano haina khanbada. Somdana Esther Berlin gi lambida chattuna leirami. Mahak hauji yamna ningtamba nungaiba kanana su yetpinaba leitaba haiba ado oire. Jailda leiruraba mioi amana jaildagi thadorakpagumna nungaiba faurami. Mahakna coffee shop amada changlami. Aduga nupa amana coffee cup sing adubu paiba ngamdabagi mawong tawba adu urami. Maduda mahakna changsinduna mating pangbige haiba matamda nupa aduna yarakpadagi coffee sing adu puduna music school amada laglami. Maramdi nupa asi musician oirami. Masidagi Esther su nupa adugi marup singa loina thingnarami. Amadi makhoina performance unabagidamakta practice tawrami. Madu ubada Esther adu nungaitaba kapningba fauraglami. Maramdi mahaksu angang oiringaidagi music asi yamna pamjarai. Adubu makhoigi family adu asuki matik strict oi amadi Jewish ki chanabida nupina music tamba yaramde.
Asidagi pasta amuk chalami, Easter asi magi family ga loinana Yankee gi mayumda laglami. Maramdi ngasi asi Yankee amadi Easter makoi anigi luhongbagi wari sananaba numini. Makoi anisu wari sanahalami. Maduda Easter na Yankee da mahak music yamna pami haina hairami. Adubu Yankee na yaramde. Adumoinamak Yankee gi thamoy sengba matau aduda Easter na luhongba adu yakhirami. Masigi matungda wari asi presenta amuk laglami. Easter su musician sing aduga leirami. Makoi bista koiba chatluni haiduna Easter busu pubirami. Bista yauraglaba kanda mafam aduda leiramba mi khudingma nungaini enjoy tawrami. Mahaksu isingda kumdaduna enjoy tawrami. Mahak ngasidi yamna free oiba nungaiba ama fauramki. Mahakki punsida ngasina ahanbani ningtamba kanana su thingbinaba yauduna nungaiba. Easter mahaki sam adu lokthораglami maramdi mahaki masam yamna tenbagini maramdi Jewish ki chanabida nupi amana yum hek palabadi mahaki masam adu tena kakatuna thamgani asina maram oiraga Easter gi sam sangri phawbadi asaba sam adubu uptuna thambani amadi ngasi mangonda fauriba nungaiba asi punsi chupagi lehengani amuk hanna honghallaroi haina wasaglami. Somnana Yankee na Easter gi maramda chirami aduga piano ozagi address logduna Yankee amadi mahaki manaw nupa tawduna ojadugi manakta laglami. Oja nupi aduna su mahaki manakta Easter lakte haina hairaglami. Yankee halaglaga Easter gi phone check tawba matamda voice message ama fanglami. Madu Easter na mahaki mamada thaba message ni. Madu dagi Yankee na Easter asi mama amo oigadawre haiba khangba ngamlami. Madu khangbada Yankee adu yamna ngaglami amadi hasu yamna haraurami. Mathangi numita Yankee na magi family da Easter asi pregnant oire haina pautamlami. Matam aduda Yankee gi mache ahalna angang adu aikhogi family da lakadabani aduna Easter adubu upaya ma tawduna yum asida pura u haibadagi Yankee amadi mahaki manaw nupa makoi ani Berlin da chatnabagi damakta sem sarami. Somdani Easter numidagi matam oirakpada mahaki leifam leiramde. Mahaki tungfam leiramdabadagi Easter na music school aduda changduna floor da tumduna leirami. Wari asi pasta mulaglami. Easter luhongdawre haibagi Easter gi mama ne Easter bu nabalaglami. Aduga Easter na mama da yamna saurami. Maramdi Easter bu angang oiringidagi mama na thadokduna chatki haina. Easter maboka tongana leirami. Mabokna Easter bu afaba mama ama mau ama oinabagi damakta wa kaya ama haibirami. Yum hek pankibaga mahaki punsi anawa ama oigadawribani. Aduga Jewish ki chatnabi lining laison yamna lubani fazana khangnaba hotnaduna fazana chatkadabani. Jewish ki mi singdi Orthodox yamna oibani haiduna asina chingba wa kaya ama haibirami. Masidagi wari asi presenta amu laglami. Easter adu makeup tholaglami aduga mahak music school adudagi chetkinaba tawrami adubu angang langbagi makhol taraglami. Easter mafam asidagi chatnaba tawba matamda mahakna leiriba aduda nupi amana ukhirami. Nupi aduna Easter bu uba matamda yamna ngaglami aduga mana yamna thuna chatkiduna school gi principal aduda pautamlami. Masidagi Easter adu tholaktuna mahak yamna lanjare school asida tumubagi matungda amuk hana tawraroi hairamlaga chatkige tawi. Adubu principal duna khamduna hotel amada wari sanarami. Maduda nupa aduna Easter asi karigumba khara tawre haiba khanglami. Masidagi nupa aduna Easter da karigumba nangna music ta fazana pamba natragana nangna karigumba thaba ama tawninglabadi scholarship fangnaba hono adugi function adu aikhogi school dagi singadabani. Karigumba nangna madu tawninglabadi form sing adubu mensilo hairami. Maduda Easter na hoi sir ai hotnazage haina hairami. Somdana Yankee amadi manaw nupa Berlin da yausilaglami. Makoi ani hotel amagi ka ama lawduna leirami. Aduga manaw nupa aduna mahaki pochai sing adubu puthoraglami. Yankee na box ama thingnarami. Box adu hangtoktuna yenglami. Box adugi manungda nongmai ama yauraga leirami. Madu ubada Yankee adu kiba faurami. Aduga masada manami ama hatlubadawna masada faurami. Somnana Easter na school aduda special program adubu yaunabagi damakta form member thazinba laglami. Adubu mahangna magi address mapa adubu hanghanduna puraglami. Adudagi receptionist aduna ichanupi nangi address mapa asi hange haina hairakpadagi Easter na mamagi address adubu hapkhibani. Maramdi mahakki masagi oiba lam amata lektabagini. Somnana Yankee amadi manaw nupa adu Easter gi mamad gi mayumda Easter bu unaba laglami.
ꯑꯗꯨꯕꯨ ꯏꯁꯇꯔꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤ ꯂꯥꯛꯇꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯏꯁꯇꯔꯒꯤ ꯃꯃꯥꯅ ꯃꯃꯥꯟꯅꯕꯤ ꯑꯃꯗ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯑꯩꯅ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ, ꯏꯆꯥꯗꯣ ꯑꯩꯅ ꯆꯍꯤ ꯅꯧꯅ ꯃꯌꯨꯝ ꯄꯥꯜꯍꯜꯂꯨꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟ ꯑꯁꯤ ꯄꯥꯁꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯉꯁꯤ ꯑꯁꯤ ꯏꯁꯇꯔꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯏꯁꯇꯔꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯁꯤꯗꯒꯤ ꯄ꯭ꯔꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯏꯁꯇꯔ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯁ꯭ꯀꯨꯜ ꯑꯗꯨꯗꯁꯨ ꯃꯤ ꯃꯌꯥꯝ ꯑꯃ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯝꯕ ꯅꯨꯄꯤ ꯑꯃꯅ ꯏꯁꯇꯔ ꯎꯕꯗ ꯏꯁꯇꯔꯗ ꯂꯛꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯖꯦꯋꯤꯁꯀꯤ ꯔꯤꯂꯤꯖꯟꯗ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯣꯔꯊꯣꯗꯣꯛꯁ ꯌꯥꯝꯅ ꯑꯣꯏꯕꯅꯤ꯫ ꯃꯈꯣꯏꯗꯤ ꯅꯨꯄꯤꯗ ꯐ꯭रीडम ꯄꯤꯗꯦ, ꯅꯨꯄꯥ ꯈꯛꯇꯗ ꯐ꯭रीडम ꯄꯤ꯫ ꯃꯈꯣꯏꯗꯤ ꯅꯨꯄꯤꯁꯤꯡ ꯑꯁꯦ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯗꯦ, ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯁꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯅ ꯂꯣꯏꯅ ꯂꯨꯍꯣꯡꯍꯜꯂꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯏꯁꯇꯔ ꯁꯥꯎꯔꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯊꯨꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯋꯥ ꯉꯥꯡꯂꯤꯕ ꯑꯗꯨꯕꯨ ꯂꯦꯞꯄꯣ, ꯑꯩꯗꯤ ꯑꯉꯥꯡ ꯄꯤꯛꯇ꯭ꯔꯨ ꯑꯣꯏꯔꯤꯉꯩꯗ ꯂꯨꯍꯣꯡꯂꯛꯇꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯂꯣꯏꯅ ꯇꯧꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯏꯁꯇꯔꯅ ꯃ꯭ꯌꯨꯖꯤꯛꯁꯤꯌꯟ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯐ꯭ꯔꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯂꯨꯅ ꯅꯛꯁꯤꯟꯅ ꯐꯖꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯥꯁꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯏꯁꯇꯔꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯏꯁꯇꯔꯒꯤ ꯁꯥꯡꯂꯕ ꯐꯖꯔꯕ ꯃꯁꯝ ꯑꯗꯨꯕꯨ ꯂꯣꯏꯅ ꯀꯛꯊꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯏꯁꯇꯔ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯁꯝ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄ꯭ꯔꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯌꯦꯡꯀꯤ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤꯅ ꯏꯁꯇꯔꯕꯨ ꯊꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯏꯁꯇꯔ ꯃꯥꯒꯤ ꯐ꯭ꯔꯦꯟꯁꯤꯡ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯁꯇꯔꯅ ꯍꯟꯗꯛꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯥꯒꯅꯤ, ꯃꯥꯅ ꯌꯥꯝꯅ ꯊꯥꯖꯩ ꯍꯥꯏꯅ ꯀꯟꯐꯤꯗꯦꯟ ꯑꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯄꯤꯌꯥꯅꯣ ꯑꯗꯨꯕꯨ ꯈꯣꯡꯉꯣ, ꯐꯖꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯈꯣꯡꯉꯣ ꯍꯥꯏꯕꯗꯒꯤ ꯏꯁꯇꯔ ꯄꯤꯌꯥꯅꯣ ꯑꯗꯨꯕꯨ ꯐꯖꯅ ꯈꯣꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯣꯡꯂꯤꯕ ꯑꯗꯨ ꯑꯔꯤꯕ ꯁ꯭ꯇꯥꯏꯜ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯃꯥꯟꯅꯕꯤ ꯅꯨꯄꯤ ꯑꯃꯅ ꯅꯪ ꯌꯥꯝꯅ ꯍꯣꯠꯅꯕ ꯀꯜꯂꯤ, ꯀꯟꯐꯤꯗꯦꯟ ꯌꯥꯝꯅ ꯂꯩ, ꯅꯪ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯅꯪꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯗ ꯀꯥꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ, ꯃꯔꯝꯗꯤ ꯅꯪꯅ ꯈꯣꯡꯂꯤꯕ ꯑꯗꯨ ꯑꯔꯤꯕ ꯁ꯭ꯇꯥꯏꯜ ꯑꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨ తాꯔꯨꯕꯗꯒꯤ ꯏꯁꯇꯔ ꯑꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯕꯣꯛꯇ ꯀꯣꯜ ꯇꯧꯗꯨꯅ ꯃꯥ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯤꯟ ꯑꯁꯤ ꯄꯥꯁꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯏꯁꯇꯔ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯏꯁꯇꯔ ꯑꯉꯥꯡ ꯄꯣꯛꯂꯝꯗꯦ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯣꯛꯅꯕꯒꯤꯗꯃꯛ ꯏꯁꯇꯔꯗ ꯌꯦꯡꯀꯤꯒꯤ ꯃꯃꯥꯅ ꯄ꯭ꯔꯦꯁꯔ ꯌꯥꯝꯅ ꯄꯤꯔꯝꯃꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯌꯥꯝꯅꯁꯨ ꯆꯩꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯏꯁꯇꯔ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟ ꯑꯁꯤ ꯄ꯭ꯔꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯏꯁꯇꯔ ꯍꯣꯁꯄꯤꯇꯥꯜꯗ ꯆꯦꯛꯑꯞ ꯇꯧꯕ ꯂꯥꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕꯒꯤꯅꯤ꯫ ꯑꯗꯨꯒ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯅ ꯅꯪꯒꯤ ꯑꯉꯥꯡ ꯑꯗꯨꯒ ꯄꯣꯊꯥꯔꯒ ꯂꯩꯌꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯌꯦꯡꯀꯤ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥ ꯕꯥꯔꯗ ꯂꯥꯛꯂꯝꯃꯤ꯫ ꯌꯦꯡꯀꯤꯗ ꯅꯨꯄꯤ ꯑꯃꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯀꯩꯗꯧꯒꯅꯤ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯃꯥꯒꯤ ꯑꯋꯥꯕ ꯑꯃꯗꯤ ꯃꯥꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯅꯪꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ, ꯃꯥꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯥꯅ ꯄꯥꯝꯕ ꯂꯣꯏꯅꯃꯛ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯤꯗꯒꯤ ꯑꯃꯨꯛ ꯄꯥꯁꯇ ꯆꯠꯂꯝꯃꯤ꯫ ꯃꯤ ꯃꯌꯥꯝꯒꯤ ꯄ꯭ꯔꯦꯁꯔ ꯌꯥꯝꯅ ꯐꯪꯂꯝꯃꯤ꯫ ꯑꯉꯥꯡ ꯄꯣꯛꯇꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯅꯨꯡꯉꯥꯏꯕꯗꯤ ꯄꯣꯛꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯄ꯭ꯔꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯌꯦꯡꯀꯤꯒ ꯃꯅꯥꯎꯅꯨꯄꯥꯒ ꯑꯃꯨꯛꯀꯁꯨ ꯏꯁꯇꯔꯒꯤ ꯃꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯌꯦꯡꯀꯤꯒꯤ ꯅꯝꯕꯔ ꯄꯤꯔꯝꯗꯨꯅ ꯀꯔꯤꯒꯨꯝꯕ ꯏꯁꯇꯔ ꯂꯥꯛꯂꯕꯗꯤ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯦꯡꯀꯤꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅꯗꯤ ꯏꯁꯇꯔꯒꯤ ꯃꯃꯥꯗ ꯆꯤꯡꯅꯕ ꯄꯣꯛꯂꯝꯃꯤ꯫ ꯏꯁꯇꯔꯕꯨ ꯃꯍꯥꯛꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯦꯡꯀꯤꯒꯤ ꯃꯅꯥꯎꯅꯨꯄꯥꯅ ꯏꯁꯇꯔꯒꯤ ꯃꯃꯥꯒꯤ ꯀꯥꯗ ꯂꯣꯟꯅ ꯆꯪꯗꯨꯅ ꯏꯁꯇꯔꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯆꯩ ꯊꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯤꯔꯛꯄꯗ ꯏꯁꯇꯔꯒꯤ ꯁ꯭ꯄꯤꯁꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯐꯣꯝ ꯑꯗꯨꯕꯨ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ, ꯃꯔꯝꯗꯤ ꯏꯁꯇꯔꯅ ꯐꯣꯝ ꯑꯗꯨꯗ ꯃꯃꯥꯒꯤ ꯑꯦꯗ꯭ꯔꯦꯁ ꯏꯔꯝꯕꯩ ꯄꯣꯁꯅ ꯃꯃꯥꯗ ꯊꯥꯔꯛꯄꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯁꯇꯔ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯒ ꯂꯣꯏꯅꯅ ꯃ꯭ꯌꯨꯖꯤꯛ ꯀ꯭ꯂꯕ ꯑꯃꯗ ꯗꯥꯟꯁ ꯇꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯌꯦꯡꯀꯤꯒꯤ ꯃꯅꯥꯎꯄꯥꯗꯨꯁꯨ ꯏꯁꯇꯔꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯁꯇꯔꯕꯨ ꯎꯔꯝꯃꯤ, ꯑꯗꯨꯅ ꯏꯁꯇꯔꯒ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯩꯃꯤꯟꯅꯔꯤꯉꯩ ꯐꯣꯇꯣ ꯂꯣꯟꯅ ꯀꯥꯞꯇꯨꯅ ꯌꯦꯡꯀꯤꯗ ꯎꯠꯅꯕꯒꯤꯗꯃꯛꯇ ꯄꯨꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯄꯥꯁꯇ ꯑꯃꯨꯛ ꯎꯠꯂꯛꯂꯝꯃꯤ꯫
Easter asi Yankee mamagi mayumda dinner amagidamakta laglami. Dinner aduda yauramba nupi kharana Easter bu macha pokte haibagi wa khara haiba horaglami. Masidagi Easter na sauduna dinner mafum adudagi karisu hairamdana yumda halaglami. Mahakna yumda halaglabada bathroom da chatuna test tawrami. Madudagi test tawbada Easter asi pregnant oirami. Masidagi Easter adu asuki matik haraurami. Pau asi tabada Yankee susoidana haraugani haina khalami. Halakpaga pau asi ihan hana tamgani haina nungaina lerami. Amadi Yankee bu yumda halakpa ngairami. Pung khara leraga Yankee su mayumda halaglami. Easter pregnant oire haina harauna haijage tawrakpaga Yankee na karigidamakta nangna aigi imagi mayumdagi karisu hairamdana chatlibano haiduna Easter da yamna saurami. Makhatana mana hairaglami. Ahanbada aikhoi anigi angang yaudre aduga Ani subada nangna dinner mafamdagi karisu hairamdana tholai aise nangna mi mayam mamangda ikaiba yamna pire ai nangonda ngasidi wa khara haige nanado singdoklaga munna taw karigumba nangna ngasi tawriba matau asigumna matungda amuk hana tawrakpa taragadi aiga nanga khatnaba hengalakani amadi divorce phawba tawgani haina hairami. Yankee gi machinmaktagi divorce tawni haina hairakpa tabadagi Easter asi asuki matik thamoi kairami. Mahakna asigumba wahai asi Yankee dagi tagani haina khalamde. Mahak yamna nungairamde amadi mahakna tawriba thabak khudimak Yankee gi damaktani. Masidagi Yankee gi mawong matau aduda Easter saukhirami aduga hairami. Aina ngasi fawba imung asigi fatanaba thabak amata tawde aduga ngasidagi ai kanamtadagi thabak amata su tawroi. Ai isa asi free oinabagi damakta semjagani haiduna thoglai adubu Easter thawai yamna nungairamde. Mahaki damakta kana amata mabu nungsibidre haina khalami. Masidagi film asi presenta amulai. Yankee gi manaw nupa aduna halaklaga Yankee da Easter na barda nupa amaga langduna leiminaringai kaupkhiba photo adu ulami. Photo adu ubada Yankee thawai yamna nungairamde. Yamna thuna mahakna Easter gi mamagi mayumda laktuna Easter bu lotsinduna thamganu aingonda haibirau haina hairami. Easter ga aiga saunaba numit aduda aina divorce ki wari pankre adugidamakta mana yum thadoktuna chatkibani kesuk leiba wa amata natte aina mabu kayam nushi haibadi mana khangbikhidre ai ma yaudabada yamna wai mahakna barda atopa nupaga leiminabagi photo ure haina hairami. Masidagi Easter gi mamana Yankee da hairami. Nangna Easter na nangonda pamba asi karino haiba nangna munna khangde. Nangna mabu munna khangbiramlabadi mana nangbu thadoktuna chatlamdabasu yai. Somdana Easter asi magi friend gi manakta chalami. Maduda Yankee gi manaw nupana urami. Masidagi Easter bu faduna nangfuda chingduna gari da famhanduna park amada purai. Aduga Yankee gi manaw nupa aduna hairami. Nangna asoiba thabak ama tawre. Nangna chawkhraba city asida nangna nathanta kanagi su support yaudana leiba ngamgani khalibado yaroi. Masi nangi achauba asoibani. Aduga nangna nasada nangi asoiba khangjaraglaба kanda nangna kapningba ningamdaba fauraga matam aduda nangi mateng pangbinaba kana amata leiroi. Asi hairaga nupa aduna Easter da nongmai pisilaglami aduga asumna hairami. Karigumba nangna nasana nangi asoiba khangjaraglaба kanda nongmai ase lauthoklaga nasana thanda kapcharaga sijako masi hairamlaga nupa adu mafamadu thadoktuna chatkhirami. Masigi matungda Easter adu mamagi manakta laglami. Easter ga mamaga chahi kayagi matungda unabani. Masina maram oiraga makhoi ani yamna kablami. Amadi Easter di mamada yamna warawi. Mamana Easter da ichanupi hauji nang karisu khalunu haujikti ai nangi nanakta leiragadabani. Adubu Easter di mamana yamna saurami. Easter na mamada karigi aina angang oiringaida aibu karigi thadoktuna chatkribano haina hanglami. Masida mamana kaptuna ichanupi napana aiga puna leiminaba pamdabadagi aikhoi nungtigi khanarami. Aduna aina napaga divorce tawbani. Adubu court nadi nangbu aigi nakta thambagi ayabadudi pibikhidre. Nangdi mapaga adum leihore. Aisu nanga leiminaba yamna pami haiduna kapami. Mamagi warising adu tarubadagi Easter ga mamaga adu nungshina konaduna kapminarami. Mathangi numini Easter magi performance unabagi damakta loshilami. Ngasi asi magi exam numini. Just singi mamangda Easter na performance utkadabani. Mahaki performance adubu yengnabagi damakta Easter gi mamanabasing adusu loina laglami amasung Yankee su laglami. Hauji Easter stage ta lerami. Easter na asum na hairami.
ngasi ai mayamda piano gi so uchararoi adubu ai ngasi isai amadi mayamda saksagani. Isai asi mahaki Jewish ki religion gi maramda ni. Masigi dharma asina mi amatada freedom fangde aduna isai asina mayamda isai asigi khudong chaba lauduna phongdoklage asi hairaga Esther isai sakpa horaklami. Mahakna isai adubu pukning changna saami aduga thamoidagi faurakpasing adu mahakna mahaki khonjel amadi isai mayekta phongdoklami. Mafam aduda leiriba miyoi singna mahaki isai adubu yamna pamnarami. Isai mayek sing amadi sur adubu tarubadagi tilliba miyam sing adubu kaptaba amata yaunaramdre. Isai adu loiraba matungda mi loinamak thonaraglami. Esther na yenki leiriba adu urami. Aduga yenki na hairaglami. Ai nangna sakpa isai ado tare haina hairaglami. Nang hotnaba yamna kali nangna adumna isai fazana sai haibasi ayam harawi asi haiduna yenki na music ki locket ama piraktuna yumda amuk halasi haina hairaglami. Adubu Esther na yaramde. Ma hauji hingliba punsi asi freedom oriba ase pame ai amuk hanna hanjaningde hairami. Masigi matungda yenki Esther da yamna haijarami. Aduga mahaki masam adubu kakke tawrami. Masam kakpa asi makhoigi religion dadi yamna maru oiba sathiba ama oirami. Adubu mahak magi nupagi masam kakke haiba adudi yaramde. Mahak mafam adu thadoktuna maning tamba punsi aduda lainaba hotnarami. Yengigi manaw nupanasu Esther bu chatkidanaba hairami. Adubu Esther na nupa adubu intholamlaga chatkirami. Mahakna khanjarami ai hauji hanagi suffocative oiba punsi aduda changaroi. Mahaki punsi asi tingbinaba leitraba maning tamba atiyada paiba cheklagum oirage nungaina athingba yaudana leijarage haina khalami. Asumna fazaraba film asi matang asida loishinkirami.